Hello mayam, good morning. Mayam ay hawgatpaga mapanda hana tho'ebako. Ado ngasidi nungsase sagadaba mawongdi mali kay oidobadi khangde umchaknai bayamna. Aduga mangonda cheram thaibako ina ngahak hawgalakpagi olangwasiga mapan nungsit chage ngahak phamsabnebako. Aduga mayam senagi breakfast laire ngasina ngarang rang thokagi nga matumnebako tansida thakchani. Machina hausa basi nong chariba yung matak sa ito tabak subaw ng kokok na loya nung alakpaga sa kasaba. Ako'y di kang yaman na sa mosquito bed sa layo ko ina hati sa nalay re. Kaso sa ndero. Sino man eh? Yan ke? Yan talaga asang makabay. Siya tusan siya. Kaso sa gigi sa sinahala minya kang sumayami niya hat. Pwede. Kajan anong nga eh bako. Kang niya hat pagkatorok gan men taba dyan natin. Ising sa saura talaga silaraga ay malusa thoktoy niya hang lusa loy lusa bana nungay na tradi piga loy sukolaga yang nungay te ba lusa ba loy ko nga sunok thimang nga sa lusa pitre nga di ingi ba ko sila nung kuple ta da singa yung ba sukara happy re Hajikti yam kanna ngang di yam kanna saba su yade da ko to hajikti yam su sagat da bani kitang lumbul boy di sum yare imang sida massage tawbirani nga mana massage tawbaga se rau jagrapani ado irulu balo ya pagi massage modare tawshi mo aduga ayung nungtindi diaper se happy dress sadaya uraga diaper happy bako ayung nungtindi phokdok phokjin sum tawre mamana su thawri tingbire bako phawna bain mataka toka sending tha magi damakta nungai te dana ko dana sa galamine diaper sum option bado mo shu nungai ke sang ngangi ba to ina happy dress bako aduga tha hum harakpadagidi nungthang su fazana tumme ningai tawdre amro nirak sum lam bai hawkalaga doi tha sum tum khiba dumai tawre bako ai tin su yam kana tumdre tumurga tumdraga tumde dumai tawre bako nungre amna ningai kamta tawsatre mabuku ni ayang hangse ko je tumtho ani nga tuka meaw su busana batawrani chichi ada Papi udah sakcara ani aye dona mama ko tangai re iru ga sa thong na ba ambo to ini tumbo ko mau tabak tau ke ko manak si dai lai re su yang ngasi sedang soalnya journey am susah manina ga soigi macam sepajadre ko be masih ada macamle macam mana jangan kre ko to ka truck lai re this is a general siam sati ko ne kam so de da ka hala tomato area ni lai re to ko sense na kara khadigo dilo sing mai to le moro ka tek pati lai tre ha pa sa tak to de haw bani ko asu bo ni kita hapchalani to ka sida ina chang khanga chare ba ko so zikra ba tawra
ꯊꯕꯤꯁꯤꯒ ꯒꯥꯖꯔꯁꯤꯒ ꯇꯤꯜꯍꯧ ꯈꯤꯇꯪ ꯁꯣꯏꯖꯜꯂꯒ ꯁꯂꯥꯗ ꯈꯤꯇꯪ ꯇꯧꯒꯦ ꯃꯆꯥ ꯁꯣꯜꯂꯒ ꯁꯤ ꯂꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯅ ꯁꯂꯥꯗ ꯈꯔ ꯁꯦꯝꯖꯔꯦ ꯃꯃꯥꯁꯨ ꯌꯥꯝ ꯆꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯕꯗꯥꯝ ꯈꯗꯤ ꯍꯥꯞꯇ꯭ꯔꯦꯗ ꯐꯗꯤꯒꯣꯝ ꯇꯤꯜꯍꯧ ꯒꯥꯖꯔ ꯊꯕꯤ ꯇꯧꯔꯒ ꯑꯗꯩ ꯆꯥꯔꯝꯗꯥꯏꯗ ꯊꯥꯎ ꯇꯣꯠꯂꯒꯦ ꯃꯌꯥꯝ ꯑꯁꯤ ꯂꯐꯣꯏ ꯍꯤꯟꯖꯥꯡ ꯆꯥꯕꯤꯁꯦ ꯇꯧꯒꯦ ꯇꯧꯔꯒ ꯁꯣꯏꯔꯒ ꯑꯩꯈꯣꯏ ꯏꯟꯇꯔꯅꯤꯅ ꯑꯃꯈꯛꯁꯤꯅ ꯍꯣꯠꯅꯕ ꯌꯥꯏꯕꯀꯣ ꯁꯂꯥꯗꯁꯨ ꯌꯥꯎꯕꯅꯤꯅ ꯑꯃꯈꯛꯁꯤꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯍꯧꯒꯠꯂꯛꯑꯦ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯉꯩ ꯁꯦꯅꯅꯦ ꯃꯊꯦꯜꯒꯁꯦ ꯇꯧꯅꯤꯡꯗ꯭ꯔꯕꯅꯦꯕꯀꯣ ꯆꯥꯅꯤꯡꯕꯅꯤꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯜꯂꯨꯕꯅꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯅꯣꯡꯃꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯑꯦꯍꯦ ꯆꯥꯇꯛ ꯇꯥꯡꯉꯩ ꯁꯥꯔꯝꯕꯗꯒꯤ ꯁꯤꯠꯂꯛꯏꯕ ꯅꯨꯡꯁꯤꯠꯁꯦ ꯌꯦꯡꯉꯣ ꯃꯥ ꯌꯦꯡꯉꯨꯅꯦ ꯎꯐꯨꯟ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯄꯗꯥꯛꯁꯦ ꯐꯔ ꯐꯔ ꯐꯥꯏꯗꯅ ꯂꯣꯏꯔꯦ ꯀꯌꯥꯝ ꯀꯟꯅ ꯁꯤꯠꯂꯛꯈ꯭ꯔꯕꯅꯣꯅꯦ ꯂꯣꯏꯔꯦꯍꯦ ꯂꯣꯏꯔꯦꯍꯦ ꯕꯣꯔꯥ ꯍꯧꯒꯠꯂꯦ ꯑꯉꯥꯡꯁꯦ ꯄꯣꯠꯁꯜꯂꯒ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯃꯝꯈ꯭ꯔꯦ ꯀꯔꯦꯟꯒ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯧꯗꯧ ꯃꯥꯜꯂꯦ ꯑꯁꯤꯗ ꯉꯥꯏꯔꯦ ꯍꯧꯒꯗꯕ ꯕꯣꯔꯥ ꯑꯁꯤꯗꯅ ꯍꯧꯕ ꯂꯣꯏꯕ ꯕꯣꯔꯥ ꯂꯩꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅꯁꯨ ꯆꯥꯛ ꯊꯤꯕꯤꯔꯦ ꯀꯣꯕꯤ ꯑꯉꯥꯡꯕ ꯑꯃ ꯍꯥꯞꯄꯤꯔꯦ ꯁꯂꯥꯗꯁꯨ ꯊꯥꯎ ꯍꯥꯞꯇ꯭ꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯔꯦ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯕꯣꯔꯣꯏ ꯑꯆꯥꯔꯁꯦ ꯆꯥꯛꯀ ꯆꯥꯃꯤꯟꯅꯕ ꯌꯥꯝ ꯍꯥꯎꯋꯤ ꯆꯤꯆꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯆꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯁꯦ ꯀꯥꯡꯁꯣꯏ ꯂꯩꯔꯦ ꯕꯣꯔꯥ ꯂꯩꯔꯦ ꯀꯣꯕꯤ ꯑꯉꯥꯟꯕ ꯂꯩꯔꯦ ꯁꯂꯥꯗ ꯂꯩꯔꯦ ꯑꯗꯣ ꯃꯃꯥꯁꯨ ꯑꯁꯤꯒ ꯆꯥꯔꯤ ꯃꯩꯁꯨ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯁꯨ ꯑꯃꯨꯛ ꯀꯞꯁꯜꯂꯛꯇꯣꯔꯦ ꯑꯩꯁꯨ ꯆꯥꯅꯕ ꯇꯧꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯣꯃꯣ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡꯁꯨ ꯆꯥ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯀꯨꯏꯅ ꯂꯩꯔꯒ ꯆꯥꯗꯕꯅꯤꯅ ꯍꯦꯟꯅꯁꯨ ꯍꯥꯎꯔꯦ ꯄꯥꯝꯁꯨ ꯄꯥꯝꯖꯕꯒꯀꯣ ꯑꯗꯣ ꯑꯩ ꯏꯊꯟꯇꯅꯤꯅ ꯃꯆꯥ ꯃꯌꯥꯝ ꯊꯣꯛꯄꯅꯤꯅꯀꯣ ꯑꯁꯤꯅ ꯃꯣꯏꯗꯥꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯇꯣꯠꯇ꯭ꯔꯤ ꯇꯣꯠꯄ ꯁꯪꯗ ꯂꯩꯔꯦ ꯑꯉꯥꯡ ꯄꯝ ꯂꯩꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯁꯤꯅ ꯚꯦꯖ ꯃꯣꯃꯣ ꯁꯦꯝꯗꯣꯏꯅꯤꯅ ꯀꯣꯕꯤꯒ ꯇꯤꯜꯍꯧꯒ ꯈꯔ ꯁꯣꯏꯔ ꯊꯝꯃꯦ ꯑꯗꯨꯒ ꯑꯁꯤꯅ ꯆꯠꯅꯤꯒꯤ ꯇꯣꯃꯦꯇꯣ ꯑꯗꯨ ꯎ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯇꯪ ꯌꯥꯝ ꯁꯥꯅ ꯆꯥꯕꯗꯨꯁꯨ ꯀꯤꯖꯩ ꯑꯉꯥꯡꯗ ꯑꯃꯨꯛ ꯄꯥꯟꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯩꯗꯤ ꯑꯁꯤꯅ ꯁꯤꯡꯒ ꯆꯅꯝꯒ ꯂꯩꯔꯦ ꯑꯁꯤꯅ ꯐꯗꯤꯒꯣꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯆꯠꯅꯤꯁꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯀꯣꯕꯤꯒ ꯇꯤꯜꯍꯧꯒꯁꯦ ꯍꯥꯏꯐꯦꯠ ꯉꯧꯊꯣꯛꯇꯣꯏꯅꯦ ꯁꯨꯃꯥꯏꯅ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯀꯣꯕꯤꯁꯦ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯖꯤꯔꯥ ꯄꯥꯎꯗꯔ ꯍꯥꯞꯄꯦ ꯑꯗꯨꯒꯗꯅꯤ ꯍꯥꯞꯄꯤꯁꯦ ꯍꯥꯏꯐꯦꯠ ꯉꯧꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯏꯪꯍꯟꯊꯕꯅꯤ ꯑꯩꯅ ꯃꯣꯏꯗꯥꯁꯦ ꯇꯣꯠꯅꯤꯡꯉꯩꯗꯀꯣ ꯑꯁꯤꯗ ꯃꯣꯃꯣ 22 ꯈꯛ ꯊꯣꯛꯑꯦꯕꯀꯣ
ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯔꯦꯗꯤ ꯂꯣꯏꯔꯦ ꯃꯣꯃꯣꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯉꯦ ꯑꯉꯥꯡꯁꯨ ꯇꯨꯝꯈ꯭ꯔꯤꯉꯩꯗ ꯁꯠ ꯁꯦꯝꯍꯧꯔꯤꯅꯤ ꯑꯗꯣ ꯑꯅꯤꯈꯛꯁꯤꯗꯤ ꯂꯦꯝꯃꯦ ꯀꯣꯕꯤ ꯂꯣꯏꯈꯤꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗ 3 ꯑꯃ ꯂꯩꯔꯦ 20 ꯈꯛ ꯁꯦꯝꯃꯦꯕꯀꯣ ꯏꯊꯟꯇ ꯆꯥꯗꯣꯏꯅꯦ 20ꯁꯤꯅ ꯌꯥꯔꯁꯨ ꯌꯥꯔꯅꯤ ꯑꯗꯨꯒ ꯍꯧꯅꯕꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯉꯥꯏ ꯂꯩꯕꯗꯣ ꯇꯜꯂꯕꯀꯣ ꯈꯨꯗꯛꯇ ꯂꯣꯏꯔꯒ ꯆꯥꯕꯗꯨꯅ ꯍꯥꯎꯋꯤꯗꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯃꯣꯃꯣ ꯍꯧꯗꯣꯏꯁꯦ ꯁꯤꯒꯤ ꯑꯒꯥꯔꯣꯒꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯐꯪꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯀꯥꯟꯅꯔꯦ ꯃꯥꯛꯇꯤ ꯑꯃꯨꯛꯐꯥꯎ ꯍꯧꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯑꯁꯤ ꯑꯩꯅ ꯇꯣꯃꯦꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯏꯁꯤꯡꯁꯨ ꯈꯔ ꯍꯥꯞꯄꯦꯕꯀꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯁꯦ ꯊꯥꯎ ꯈꯔ ꯇꯩꯁꯟꯒꯦꯕꯀꯣ ꯅꯞꯁꯟꯗꯅꯕꯒꯤ ꯊꯥꯎ ꯈꯔ ꯇꯩꯁꯜꯂꯦ ꯑꯩꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯄꯤꯛ ꯊꯟꯅꯁꯨ ꯍꯥꯞꯄ ꯌꯥꯗꯦꯕꯀꯣ ꯃꯅꯤꯟꯗ ꯐꯪꯍꯜꯂꯒ ꯂꯣꯏꯔꯦ ꯉꯔꯥꯡ ꯑꯩꯅ ꯇꯧꯕꯗꯩꯁꯨ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯝ ꯊꯣꯛꯈ꯭ꯔꯗꯣ ꯏꯁꯤꯡ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯤꯡꯗꯨꯅ ꯌꯧꯈꯠꯂꯛꯏꯕ ꯁꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯁꯤ ꯈꯛꯇ ꯆꯜꯂꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯁꯤꯈꯛ ꯂꯩꯍꯧꯔꯦ ꯑꯃꯨꯛ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯁꯨꯃꯥꯏꯅ ꯈꯣꯝꯕꯒꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯄꯤꯛꯇꯛꯀ ꯇꯧꯔꯒ ꯑꯁꯤꯁꯤꯒ 2ꯁꯤꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝꯁꯨ ꯀꯨꯏꯅ ꯆꯪꯗꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯦꯞꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯉꯁꯤꯁꯤꯗꯤ ꯉꯔꯥꯡꯗꯤ ꯍꯥꯊꯨ ꯑꯉꯥꯡꯁꯤꯗ ꯄꯪꯀꯞꯇ ꯀꯞꯁꯜꯂꯛꯇꯅꯀꯣ ꯆꯥꯁꯨ ꯆꯥꯅꯤꯡꯕꯅꯤꯅ ꯂꯣꯏꯅꯕꯁꯨ ꯍꯣꯠꯅꯕ ꯉꯁꯤꯗꯤ ꯈꯔ ꯐꯔꯦ ꯒ꯭ꯌꯥꯟ ꯊꯥꯅ ꯁꯦꯝꯃꯦ ꯁꯦꯞꯁꯤꯁꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯔꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯒꯦ ꯌꯥꯔꯕ ꯍꯥꯏꯅ ꯌꯥꯝ ꯌꯥꯡꯅ 10 ꯃꯤꯅꯤꯠꯁ ꯃꯨꯛꯇꯅꯤ ꯆꯪꯉꯤꯁꯦ ꯏꯁꯤꯡ ꯁꯧꯒꯠꯂꯛꯄꯁꯦ ꯌꯥꯝ ꯊꯨꯕꯅꯤꯅ ꯌꯥꯝ ꯌꯥꯡꯅ ꯂꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯄꯒꯦꯕꯀꯣ ꯑꯁꯤꯁꯦ ꯂꯧꯊꯣꯛꯑꯒꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯥ ꯍꯧꯕ ꯂꯣꯏꯕ ꯃꯣꯃꯣꯁꯦ ꯄ꯭ꯂꯦꯠꯁꯤꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯃꯃꯨꯛ ꯍꯥꯞꯅꯕ ꯇꯧꯈꯤꯒꯦ ꯃꯣꯃꯣꯁꯦ ꯑꯃꯅ ꯍꯥꯟꯅ ꯂꯣꯏꯔꯒ ꯑꯃꯃꯨꯛ ꯇꯧꯕꯅꯤꯅ ꯑꯃꯁꯦ ꯏꯪꯊꯈ꯭ꯔꯦ ꯑꯃꯁꯦ ꯂꯣꯏ ꯉꯥꯏꯔꯤꯗ ꯑꯗꯨꯗꯨꯅ ꯑꯃꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯅ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯆꯟꯈ꯭ꯔꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯄꯨꯟꯅ ꯁꯥꯅꯕꯒꯤ ꯍꯥꯏꯅꯀꯣ ꯂꯣꯏꯔꯦ ꯃꯣꯃꯣ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨ ꯆꯠꯅꯤ ꯁꯦꯝꯕꯒ ꯆꯥꯔꯅꯤ ꯍꯥꯎꯕ ꯂꯣꯏꯔꯅꯤ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯍꯧꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯅꯤ ꯑꯃꯗꯤ ꯑꯩꯅ ꯇꯦꯁꯀꯤ ꯆꯥꯖꯈ꯭ꯔꯦꯕꯀꯣ ꯌꯥꯝꯁꯨ ꯍꯥꯎꯔꯝꯃꯦ ꯐꯖꯗ꯭ꯔꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯒꯦ ꯅꯨꯡꯊꯤꯜ ꯃꯇꯝꯒ ꯑꯣꯏꯔꯦ ꯆꯞ ꯆꯥꯔꯦ ꯂꯣꯏꯔꯛꯄꯗ ꯄꯨꯡ 4 ꯇꯥꯗꯣꯔꯦꯕꯀꯣ ꯆꯥꯔꯒꯦ ꯆꯠꯅꯤꯁꯤꯁꯨ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯂꯩꯔꯒ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯧꯍꯧ ꯆꯥꯕ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯇꯠꯂꯤꯅꯦ ꯍꯥꯞꯄꯤꯕ ꯁꯥꯕꯨ ꯁꯥꯔꯝꯃꯦ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥꯔꯨꯗꯕꯗꯒꯤ ꯈꯤꯇꯪ ꯆꯥꯔꯒ ꯄꯣꯡꯕ ꯖꯥꯠ
Yaudi yaupati sajawe watan. Kita wishe ngo. Yam dukaan chatlugi ke. Biscuit lai chatlugi. Hoi che hoi lai tabani na ichik chiya yam sathira rungai tre. Lambi ga se tak pi di tawrise. Lambi se adagi wal kharaga nung kharaga leibasina loirebako asidagi hena mi tadrebako kaya manung changino zum khango mayam aduna ai lakpadagi kaida su koidana sum handori angang simaga angang se yaudраga di koi thokadabako yaurabanina angang se ju pi banina nungaitedana ko aduna sum koi ba phangaudana ai se hangadaba su yamaktre nungsu nungaite tawiba Mama soy rakchabase nungaite ni nga se yengsadaro nungthin gi phammi ha akoy upai le te yumda sum leibina mangona mung ahak lep ahak pham imung muchang angang mu lakna sa na ba musin dum loire matam se sanda su ta salak tore jin se choy pa phang cha ta chanin kamai te no khang de se Choy pa yang pam kal dia tu asyik biscuit se haore yang kaya tu pun haore tu yang mana ini cream biscuit kan pasti yang pan tu pa tu kan asyik cheese biscuit se di ini favorite ni hai tare tu biscuit se tu so pang ni tu kan yang cari se haore ni mai sanggom su lawe dia hujud jatuh okay Miyam ngasigi video se di soy sum lo se jarage na tradi am sangdokrani aduga miyam subscribers se suponghen hendana sum laire miyam nanu shibiduna support tawbiyo ai channel sibo subscriber khara yam hanbiyo ando ngasigi video se yengbiriba singna su subscribe tawdaba lairaga di soida tawshin biyo ko aduga miyam mathang gi video dam thengnarsi